पुनःपु खुरुमजरी recently Syria da Bashar Al-Assad ki sarkar inthukre kai kre habagi paw sidi mayamna soidana khangbiram lagane khanjai aduga hauji STS militant or rebellion na makoi gi capital Damascus pu control tawduna leiri adubu tanja asida yamna interesting oiba event ama muk thoragli Israel gi Prime Minister Benjamin Netanyahu magna magi statement ama thadorakre madudi in future tungda lakadaba matam kharada Middle East ki map magi face hadi saktam asi change pura taholagani haina samna harada lam khopchan gani sini most probably Donald Trump gi lakadoriba US president gi tam chahi mari asida achauba hongba ma laklaba yari Middle East ki map ta hairiba matam asida Greater Israel gi saktam ama uraba yari maramdi mamangda Donald Trump na on record ta high khiba phongdo khiba laikhrabani hauji leiriba Israel leba asi yamna pi aduna masi expand tawba chawthokpa darkar oi Greater Israel ama semba tangai phade haina Syria gi sarkar tukhraba matung STS ki leader Muhammad Al-Jolani mana Damascus pu control tawduna leiri aduga maromda suddenly Israel government na order tawki Syria gi mafam pumbada heavy bombing tawnabagi maruina military equipment singda target tawduna amaromda Bashar Al-Assad magi government asibu intubada Israel makoi gi critical role laiki haina phongdokkibasu laikhrabani adubu yam sudden attack oina Israel na ahanbada Syria gi naval fleet or naval base pu air strike tawduna pungtum tumna destroy tawkre thugaikre hauji screen da uriba BBC News ki article sida yengbiyo masida mayak singna fonglagli loinana masida uriba image sing asisu yamna shocking oiri masida Syrian Navy gi Israel Air Force na destroy tawkraba mang tahan kraba warships oil tanker destroyer frigates boats loinana makal kya gi equipment sing yauri masigi video footage su leiri masi $1 billion ki Navy fleet ni Israel gi wena achowa advantage sama fangki madudi Syria gi sarkar hack to kibaga loinana haiba warship naval fleet asibu order fi naba natragana control tawnaba kana su laikide masida leramba naval officer sing makoi kaidawgada bano haiba khangdabana chamamna duna leiringe tanjada Israel gi fighter jet sing paisalaktuna bombing tawduna machetana thugaiduna wipe out tawkibani Israel masida solutionri BBC News ki masigi article asida mu fonglagli Israel na all over Syria da around 480 times attack tawki hairi maroina main city ahumda haiba city sing adudi Aleppo Hama amadi Damascus ni masida makoina maroina target tawribasi Syria gi weapon warehousing ammunition depoting airport amadi naval base sing dani makoina heavy bombing tawki basi hauzik Syria da anauba sarkar ama STS ki leader Muhammad Al-Jolani gi sarkar sembadawri loinana makoi hanagi president gumna pro Russia natragana pro Iran oiroidawri USA amadi Israel nasu Bashar Al-Assad ki sarkar bu thugaibada indirectly mateng pangi hairi adu oiragadi karigi Israel na hauzik phawba Syria da heavy air strike tawba leptribanu haibasini hangba yabo hangsi masigi maramsi atagi natte Israel hauzik su STS or Muhammad Al-Jolani da thajaba thamde maramdi hairiba miyoi asisu matamamada Al-Qaeda wing gi part amani ma radical person ni haibadi thajaba thamba yaba mi natte haibasini makoina Bashar Al-Assad pu loktokpada mateng panglagasu future da hadi tungda mahak amuk makoi gi mayokta leraklagadi mabo amuk kanana thengnagani haibasini aduna Israel gi mindset asi yam maro leiba yam singba kanguni na future gi plan tawraduna hana Syrian army gi makutta leramba weapons any type of weapons khuchu khulai khudingma destroy torokpani hairiba khuchu khulai sing asibu amuhanna makoi gi mayokta sizinnaraktanaba aduna makoi gi air strike asi civilian population leiba mafamda tawdi natri masi Israel na ensure tawribani Syria da lakadaba any government adu yamna asonba sarkar ama oinabagi makoi gi military asi almost leitabaga pangko oinaba kanna hotnaba makoi gi plan ni Sigaloinana atopa report amasu lagli madudi Syria gi capital Damascus tagi Israel gi military sumnagi 20-25 km rom tamak lapna deploy tawduna leiri haibagi aina mamangi video da su panjakhiba Golan Heights hairiba Syria gi area madubu Israel na 1967 dagi loksanduna makoi gi control da thamlakhiba mapam masi international map ki matungina Syria da leiri loinana India government su masida support tawribani madudi Golan Heights Syria gi part ni haibasida adubu hojikti Golan Heights ti laidana masigi mamangda leiba buffer zone phawbalan silaktuna Damascus tagi subnagi 25 km rom tamak lapna mafamduda Israel na makoi gi tengna chingba sukhulai ke ama deploy tawduna leiri haibagi report lagli aduna 25 km sidi kaisunate tengna
attack tauge hairagadi pung kharagi manungda hairiba area pumba sibu capture tauba yagadoribani aduna anauba Syria da lakadabu government na Israel gi mayokta any thabak paikhalakpa kudam moina Hezbollah da support taubabu oigera adu eragadi Israel na yam laina Damascus pu capture tauba yanaba Syria gi government hack tu khibaga map ta uriba mafam asi fauraga khudakta makoi gi masing yamlaba tank sing leptana Syria rom da thomjin bahu khibani country amagi lam loksin bai bisidi common ni adubu country amagi capital bu loksin bai bisidi yam chawu wafam amani araiba nate thaini gi landa ningthau hatpa gumbani Damascus hari mafam asi maming leiba achowo city amani aduna hauzik Israel gi forces sing masidagi subnagi 25 km rom tamak lapna leiri hari aduna ni Israel gi prime minister Benjamin Netanyahu na future da Middle East pumbagi map asi mana semdokani haina pongna haibangam lebasi siga loina na hauzik Israel na hari Golan Heights matam chuppagi oina Israel gi territory oiduna leigani masibu Syria gi part ni haina khanba lebak sing madu kaukthokro haina aduna matang sida India gi stand asi change tawna fagani haina tongan ba expert sing nasu phongdong narakli aduna lakadaba chahi manga rom asi yamna interesting oigadori loina Middle East ki map asi ikui dana matam chuppagi oina change torokpagi chance asi asuki matik wangna leiri masigi matangda makha taba updates mayamda matam chana dum pijarake loisalakpada aigi mamangi video da GA gi wahang ama thamjakhiba du mayamna yam phajana response tobirei masigi damakta su haningai leitana thagachari aduna ngasigi video asida su video sibu loyo fawo yengbiriba ichilnaw singi oina hauzik phongphong sariba wahang amatang thamjaramge chumna pakum pibirakpa ichilnaw singi oina madugi reply da heart pijarake chummi habadu khangnaba hauzik mayamgi wahang screen da leijare INS to sil hauzik news ta yamna viral oiri masi Indian Navy da include tawkre INS to sil or F-70 masi talwar class frigates ni Indian Navy gi frigates saibadi samlapna hairabada destroyer dagi khara pikthaba multi role warship ni makoi gi main role asina atopa ship natragana fleet pu protect tawbani panba yabadi Indian Navy gi oina frigates 39 lerami aduna masiga tharagadi hauzik 13 surani Indian Navy gi oina frigates ki class makhal mari leri makoi sing adudi ahanbada Shivalik class masida frigates ahum ani subada talwar class masida hauzik 13 surani duga ahum subada Brahmaputra class masida frigates ahum aduga mari subada Godavari class masida ani maga aduga Indian Navy gi tongan ba ship makhal singi matangda aina kuirabada details video ma semlaga thagat chakrabani ai batam amadi description da masigi link hapsaramge yengbidri bichinal singna masidagi yengbibe yagani soidana interesting oigani nin khanjai makha tarakpada INS to sil highly advanced oiraba frigates amani masidagi BrahMos missile su launch toba yagadori hauzik question da laksi haiba jahaz asi Indian Navy gi oina karamba lebakna sabano haibadugi achumba answer piriba option sing asidagi khallaga comment ta thambiramu ngasigidi video asi matang sida loisinjage video asi informative oi haina khanberagadi like share loinana channel asibu subscribe tawba kawiganu maduna akoigi inspiration oijarebani tungdasu kanarba topic ya ama pudan laksage purangpu Tasi Khangsi mai kaidigi kai khuna buchari